ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯆꯥꯟꯗꯦꯜꯒꯤ ꯅ꯭ꯌꯨ ꯁꯝꯇꯥꯜ ꯚꯤꯂꯦꯖ ꯈꯦꯡꯖꯣꯏ ꯇꯦꯍꯁꯤꯜꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠꯊꯣꯛꯅꯕꯗ ꯂꯥꯂꯣꯡ ꯑꯃꯒꯤ ꯀꯦꯗꯦꯠ 10 ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯑꯣꯏꯅꯃꯛ ꯀꯔꯝꯕ ꯂꯨꯞꯀꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯇꯧꯅꯗꯕ CKLA-UP-LFꯀꯤ ꯁꯔꯖꯦꯟ ꯃꯦꯖꯔ ꯑꯃ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯀꯣꯠ ꯈꯨꯜꯗꯒꯤ 9mm ꯄꯤꯁꯇꯣꯜ ꯑꯃ ꯑꯃꯁꯨꯡ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 3ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯗꯦꯕꯤꯠ ꯉꯝꯖꯥꯡ 15 ꯀꯧꯏ꯫ ꯁꯨꯒꯨꯅꯨꯒꯤ ꯇꯥꯠꯖꯥꯡ ꯈꯨꯜꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯧꯕꯦꯡꯗ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤ ꯖꯣꯕꯂꯦꯁ ꯚꯣꯂꯨꯟꯇꯤꯌꯔ ꯁꯟ ꯖꯣꯟ KZBBEJꯅ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯗꯨꯅ 24 ꯐꯥꯎꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯀꯨꯀꯤꯒꯤ ꯈꯨꯜ ꯐꯥꯎꯗꯨꯅ ꯃꯤꯇꯩꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯁꯟ ꯖꯣꯟ BBEJ ꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ BBEJ-ꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ BBEJ ꯑꯃꯗꯤ KZBBEJ-ꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ BBEJ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯒꯤ ꯋꯦꯜꯐꯦꯌꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯂꯩꯕ ꯂꯨꯞ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯤꯌꯥꯝꯗ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯁꯟꯗꯣꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝ-ꯆꯨꯝꯗ ꯀꯨꯞꯅ ꯊꯤꯗꯣꯛꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅꯁꯨ BBEJ-ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ Birenꯅ CM ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLA ꯃꯅꯨꯡꯗ ꯅꯝꯄꯥꯛ ꯇꯥꯟꯅꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯨꯅ Biren Nattaba ꯑꯃ CM ꯑꯣꯏꯍꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯐꯪꯕ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯇꯒꯤ 9 ꯐꯥꯎꯕ ꯄꯥꯠꯁꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯀꯦꯕꯒꯤ ꯇꯦꯔꯥꯗ ꯂꯩꯕ ꯌꯨꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯦꯛꯁ-CM ꯕꯤꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ CM ꯑꯣꯏꯍꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯒꯤ MLA 3ꯒ ꯑꯦꯛꯁ-CM ꯕꯤꯔꯦꯟꯕꯨ CM ꯑꯣꯏꯍꯟꯕ ꯄꯥꯝꯕ Birenꯒ ꯄꯨꯟꯗꯨꯅ ꯂꯥꯛꯈꯤꯕ MLA 3ꯒ ꯄꯨꯟꯅ ꯄꯨꯡ 2 ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯦꯛꯁ-CM Birenꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯡꯖꯃꯩ ꯑꯦꯁꯤꯒꯤ MLA Y ꯈꯦꯝꯆꯥꯟ, ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA KH ꯖꯣꯏꯀꯤꯁꯟ, ꯍꯤꯌꯥꯡꯂꯝ ꯑꯦꯁꯤꯒꯤ MLA ꯗꯥꯛꯇꯔ Y ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯂꯝꯁꯥꯡ ꯑꯦꯁꯤꯒꯤ MLA S ꯔꯥꯖꯦꯟ ꯌꯥꯎꯈꯤ꯫ ꯍꯥꯟꯅ ꯑꯦꯛꯁ-CM Biren ꯁꯧꯒꯠꯇꯨꯅ ꯆꯠꯃꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯑꯦꯁꯤꯒꯤ MLA K ꯒꯣꯕꯤꯟꯗꯥꯁ, ꯀꯣꯟꯊꯧꯖꯝ, ꯂꯥꯡꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯥꯝ ꯁꯌꯥꯝ, ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA KH ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯄꯥꯠꯁꯣꯏ ꯑꯦꯁꯤꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯌꯥꯎꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ MLA ꯃꯔꯤ-ꯃꯔꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯑꯦꯛꯁ-CM Biren Nattaba ꯁꯦꯟꯇꯔꯅ ꯍꯥꯞꯂꯛꯄ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯍꯦꯛꯇ CM ꯑꯣꯏꯍꯜꯂꯒ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯅ BJPꯒꯤ MLA ꯈꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒꯕ MLAꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯊꯨꯕꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯉꯝꯂꯒꯅꯤ꯫ ꯑꯦꯛꯁ-CM Biren Nattaba ꯁꯦꯟꯇꯔꯅ ꯈꯜꯂꯛꯄ ꯂꯨꯆꯤꯡꯕ ꯑꯃ CM ꯑꯣꯏꯅ ꯍꯥꯞꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ ꯍꯥꯟꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕꯁꯤꯡ ꯌꯥꯎꯅ BJPꯒꯤ MLA ꯑꯌꯥꯝꯕꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ BJP ꯅꯠꯇꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLA ꯑꯌꯥꯝꯕꯅꯁꯨ ꯃꯗꯨꯗ ꯌꯥꯅꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ BJPꯒꯤ MLAꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯥꯡꯊꯧꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯥꯝ ꯁꯌꯥꯝꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯨꯂꯤꯡꯒꯤ MLAꯁꯤꯡꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯟꯅꯕꯗ ꯌꯥꯅꯔꯦ ꯍꯥꯏꯅ BJPꯒꯤ MLA ꯈꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯗꯨꯅ ꯎꯈ꯭ꯔꯨꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025ꯄꯨ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯧꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ 4-5ꯅꯤ ꯆꯨꯞꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯎꯅꯔꯨꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯂꯨꯅꯕꯒꯤꯗꯃꯛ ꯒꯚꯔꯅꯔꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯎꯈ꯭ꯔꯨꯜꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯎꯈ꯭ꯔꯨꯜꯗ ꯂꯦꯛꯂꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯗꯣꯛꯂꯝꯂꯒ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯔꯝꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯏꯝꯐꯥꯜꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 19ꯗ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯒꯚꯔꯅꯔꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯊꯥ 3 ꯍꯦꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯆꯂꯥꯏꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯗꯃꯛ ꯂꯧꯈꯠꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯣꯝꯒꯠꯈꯤꯕ, ꯐꯒꯠꯄ, ꯂꯨꯠ ꯇꯧꯈꯤꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯁꯤꯡ, ꯂꯣꯅ ꯊꯤꯡꯂꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯐꯒꯠꯂꯕ ꯀꯦꯗꯔ ꯃꯁꯤꯡ, ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯎꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡ ꯄꯨꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫
ꯑꯗꯨꯒ ꯔꯥꯖ ꯚꯕꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯎꯅꯈ꯭ꯔꯕ BJP ꯑꯃꯁꯨꯡ ꯑꯇꯩ ꯄꯥꯔꯇꯤꯒꯤ MLAꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯂꯥꯟꯈꯠꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯗꯦꯜꯂꯤ ꯈꯣꯡꯆꯠꯀꯤꯗꯃꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ, ꯃꯔꯨꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯥ ꯑꯁꯤꯒꯤ 12ꯗ ꯇꯨꯔꯤꯖꯝ ꯂꯣꯏꯁꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯣꯔꯁꯤꯡ ꯍꯨꯡꯒ꯭ꯌꯣ, ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯖꯥ ꯑꯦꯂꯥꯡꯕꯝ, ꯄꯥꯋꯔꯒꯤ ꯀꯃꯤꯁꯅꯔ ꯁꯥꯏꯂꯦꯁ ꯀꯨꯃꯥꯔ ꯆꯧꯔꯁꯤꯌꯥꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯆꯠꯇꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯨꯔꯕꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯛꯁꯤ ꯒ꯭ꯔꯥꯎꯟꯗ ꯌꯥꯎꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯍꯦꯔꯤꯇꯦꯖ ꯁꯦꯟꯇꯔ, ꯕꯥꯒꯌꯥꯟ ꯑꯃꯗꯤ ꯁꯤꯔꯣꯏ ꯚꯤꯂꯦꯖꯅꯆꯤꯡꯕꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯐꯤꯚꯝꯁꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯤꯝ ꯑꯁꯤꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯗꯃꯛ ꯁꯥꯒꯠꯂꯤꯕ ꯒ꯭ꯔꯤꯟ ꯔꯨꯝ, ꯒꯥꯔꯤꯁꯤꯡ ꯄꯥꯔꯛ ꯇꯧꯅꯕ ꯃꯐꯝ ꯑꯃꯗꯤ ꯍꯦꯔꯤꯇꯦꯖ ꯁꯦꯟꯇꯔ ꯐꯥꯎꯕ ꯆꯠꯅꯕꯒꯤ ꯁꯦꯝꯒꯠꯂꯤꯕ ꯂꯝꯕꯤꯒꯤ ꯐꯤꯚꯝꯁꯨ ꯌꯦꯡꯁꯤꯟꯈꯤꯕꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯕ ꯑꯃꯁꯨꯡ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯒꯤ ꯒꯥꯔꯤꯁꯤꯡ ꯆꯤꯜꯍꯟꯗꯅꯕꯒꯤꯗꯃꯛ ꯎꯈ꯭ꯔꯨꯜꯒꯤ ꯂꯗꯥꯡꯗꯒꯤ ꯆꯥꯌꯣꯊꯔ ꯐꯥꯎꯔꯒ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯇꯥꯔꯛꯀꯗꯕ ꯂꯝꯕꯤꯒꯤ ꯐꯤꯚꯝꯁꯨ ꯌꯦꯡꯁꯤꯜꯂꯝꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 22ꯗ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯒꯚꯔꯅꯔꯅ ꯊꯦꯡꯂꯕꯗ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 25ꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯒꯜꯐ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯒꯥꯖꯥ ꯑꯦꯇꯦꯛ ꯀꯟꯈꯠꯈ꯭ꯔꯦ, ꯄꯦꯂꯦꯁꯇꯤꯅꯤꯌꯟ 34 ꯍꯥꯠꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒꯜꯐ, ꯃꯤꯗꯜ ꯏꯁꯠ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯒꯥꯖꯥꯒꯤ ꯃꯊꯛꯇ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯈꯣꯡꯊꯥꯡ ꯍꯦꯟꯒꯠꯇꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ 34 ꯍꯥꯠꯈ꯭ꯔꯦ, ꯃꯔꯨꯑꯣꯏꯅ ꯒꯥꯖꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯖꯥꯕꯥꯂꯤꯌꯥ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯌꯥꯎꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯒꯥꯖꯥꯒꯤ ꯃꯦꯗꯤꯀꯦꯜ ꯁꯣꯔꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯀꯇꯥꯔꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯏꯟꯗꯥꯏꯔꯦꯛꯠ ꯑꯣꯏꯅ ꯁꯦꯖꯐꯥꯌꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯒꯥꯖꯥꯒꯤ ꯈꯥ ꯊꯪꯕ ꯈꯥꯟ ꯌꯨꯅꯤꯁꯇ ꯃꯤꯑꯣꯏ 10 ꯔꯣꯝ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯈꯤ, ꯑꯗꯨꯕꯨ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯖꯥꯕꯥꯂꯤꯌꯥꯗ ꯑꯦꯇꯦꯛ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯑꯃꯗꯤ ꯁꯤꯍꯟꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯌꯨꯝ ꯑꯇꯦꯛꯄ ꯃꯔꯛꯇꯒꯤ ꯁꯦꯜ ꯐꯣꯟ ꯀꯦꯃꯦꯔꯥꯒꯤ ꯂꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯆꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯂꯧꯊꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯆꯦꯅꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯇꯦꯛ ꯑꯁꯤ ꯀꯇꯥꯔꯒꯤ ꯀꯣꯅꯨꯡ ꯗꯣꯍꯥꯗ ꯏꯖꯔꯦꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯍꯃꯥꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯔꯤꯕ ꯀꯇꯥꯔ, ꯏꯖꯤꯞꯠ ꯑꯃꯁꯨꯡ USAꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯨꯔꯕ ꯏꯖꯔꯦꯂꯤ ꯑꯃꯦꯔꯤꯀꯥꯟ ꯃꯆꯥ ꯏꯗꯦꯟ ꯑꯂꯦꯛꯖꯦꯟꯗꯔꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤ꯫ ꯃꯔꯤꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒꯥꯖꯥꯗ ꯁꯦꯖꯐꯥꯌꯔꯒꯤ ꯗꯤꯜ ꯑꯃ ꯌꯥꯅꯕ ꯄꯨꯔꯛꯂꯕꯁꯨ ꯃꯈꯥ ꯇꯥꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯝꯕ ꯃꯤꯐꯝꯅ ꯂꯧꯕ ꯋꯥꯔꯦꯞꯇ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯧꯒꯠꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯖꯣ MLA ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯐꯝꯒꯗꯧꯔꯤꯕ ꯃꯤꯐꯝꯅ ꯂꯧꯕ ꯋꯥꯔꯦꯞꯇ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯦꯡꯀꯥꯏꯗ ꯂꯩꯕ ꯔꯤꯗꯁ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯒꯚꯔꯅꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯝꯈꯤꯕ ꯒꯚꯔꯅꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯦꯌꯔꯄꯔꯁꯟ 3, ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ 4, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ 4, ꯅꯧꯅ ꯈꯟꯕ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯚ ꯕꯖꯦꯠ ꯑꯃ ꯅꯧꯅ ꯗ꯭ꯔꯥꯐꯠ ꯇꯧꯗꯨꯅ ꯀꯥꯎꯟꯁꯤꯜꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯕꯣꯗꯤꯁꯤꯡꯗ ꯃꯥꯟꯅꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯂꯩꯅꯕꯒꯤꯗꯃꯛ ꯕꯖꯦꯠ ꯐ꯭ꯔꯦꯝꯋꯥꯔꯛ ꯅꯧꯅ ꯁꯦꯝꯕ꯫ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 239(a) ꯒꯤ ꯃꯈꯥꯗ ꯄꯣꯟꯗꯤꯆꯦꯔꯤꯒ ꯃꯥꯟꯅꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯗ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 13ꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯑꯍꯥꯟꯕ ꯒꯚꯔꯅꯤꯡ ꯀꯥꯎꯟꯁꯤꯜꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯕ ꯋꯥꯔꯦꯞꯇ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯑꯍꯥꯟꯕ ꯒꯚꯔꯅꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ-ꯄꯥꯀꯤꯁꯇꯥꯟ ꯁꯦꯖꯐꯥꯌꯔꯕꯨ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 8ꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔ (POK)ꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯦꯔꯣꯔꯤꯁꯠ ꯀꯦꯝꯞ 10ꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯕꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤꯉꯩ USAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯁꯦꯖꯐꯥꯌꯔ ꯆꯠꯅꯔꯦ ꯍꯥꯏꯅ
social media platform da thadorkraba matung India amasung Pakistan gi lairiba leingaki maikaidagi ceasefire gi wafam official oina lauthokhi ceasefire gi wafam official oina lauthokraba matung leiba animangna lan mai pakpani haina claim tawraduna harau tayamba phongdongnaragli wafam asi news agency di Guardian na reporter kibani report asigi matungina India amasung Pakistan na ceasefire bulan mai pakpa amani haina nakal Animak na claim tawri Indian Armed Force na Pakistan gi Nur Khan Air Base ta chathakiba missile attack adubu singthara duna haukiba nongmaijing numita India gi Defense Minister Rajnath Singh na Indian Air Force ki lairiba tawba ngam sakti adu Pakistan Army gi Rawalpindi da lairiba headquarter da yawba ngam lei haina phongdokhi Operation Sindur hariba Indian Armed Force na chathakiba operation adu military gi oiba icham chamba operation amanate India gi lairiba political social amadi strategic willpower gi khudam changdam amani haina su phongdokhi nakalamaromda Pakistan gi ngamkai pareng da Pakistan Armed Forces singbu miyamna lei chaiduna pungning thogatpaga loina na harawa phongdokna ki asida natana Pakistan gi Prime Minister Shehbaz Sharif na ceasefire lauthokhiba numit May tarabu chai kudingi Victory Day haina palan tawgani haina su lauthokre Kuki gi khul fauduna mitei singna Siroi Lili Festival sarugyawa yaroi KZBBEZ Tasgi kundagi hauduna kunmari fawba ukrol da pangthokadariba Siroi Lili Festival da mitei singna Kuki gi lairiba khungang natraga territory sing fauduna sarukyaba yare haina Kuki Jobless Volunteer Stan John KZBBEZ na akanba wafam phongdorkli KZBBEZ na thadorokpa cherol amada haukiba chahi 2023 gi May 3 dagi haurakkiba irang asina maram oiduna Kuki miyam ngasishu awaba chaithing kaya khangduna leiri Imphal Valley da mitei singna Kuki singi yum kai lan thu manghan tahan badana tana church amasung Kuki gi khul kaya mai thaduna manghan tahan khibagi thokdok sing ngasishu Kuki miyam na kawba ngamdana leiri Manipur gi irang asida Kuki miyam da chatharakiba hingsa gi oiba thodok wathok singi matangda chumba wal oina India lenga na Kuki miyam na taliba separate administration gi demand piduna Kuki miyam da justice pigadabani Hariba chumba while asi piduna Kuki miyam na ngasi thengnariba awaba khudongchadaba sing asi kharada oirabasu India lengang na kokhanaba honna dringai Siroi Lili Festival da saru yanabagi damak mitei sing Kuki gi lairiba khul amadi territory sing fauduna chatpa yaroi Kuki miyam na su mitei gi khul amasung territory sing da kaidongai da khongol tabai lairoi KZBBEZ na hariba wafam asigi mayokta mitei sing na karigumba Kuki khul amasung territory da changsilaklabadi maduda tholakpa afafattagi tekchak pumnamak masa na pujagadabani haina su akanba wafam thamlakli Ningsing bayabadi irang asina maram oiraga Siroi Lili Festival mamangda mapungfana pangthokpa ngamdana lakibadu chahi asigi oinadi Manipur lengang na Siroi Lili Festival pangthokani haina phongdokpa leikre loina na festival asida saruk yaba phangnabagi damakta Imphal dagi MST gi bus service fawba tawhannaba sem saba loikre loina na festival asigi organizer singna su festival asida saruk yaba lakpa singda lambida ayat apan pidana ba mangjongna na khangan kiba leikrabani lengang na irang henjilaklaba Fana kana honarabasu Kuki singna Siroi Lili Festival da mitei singna Kuki gi khul gi sing fauduna chatpa yaroi hairakpada ngakna thoklei